Akashvani Imphal Maibam Dwijamani na pau pazari ahanbada maroiba pau Kendra gi mapal thoram amasung Shiksha Rajya Mantri Dr. R.K. Ranjanna Gati Shakti gi makhada Manipurda Center of Excellence on Tunneling for Arts Sciences ki Institute ama thambinaba Northeast Frontier Railways da taksinkhre MSME Mantri Bhanu Pratap Singh Barman Hairi MSME gi beneficiary sing na thengnari ba khudong sada basing ningthi na ko onbada mantraloi asina angama mateng pangani Rashtriya Poshan Ma gi thoram Rajya si gi tongan jila singda sathaba hokre Pradhan Mantri Narendra Modi ni ngasi aircraft carrier INS Brikran miyam ta kathokre amasung leibak asida hujik phawbada covid vaccine gi dose koti sani tarani thoi lakh humbudra manga hen kapkhre Kendra gi mapal thoram amasung Shiksha Rajya Mantri Dr. R.K. Ranjanna Gati Shakti gi makhada Manipurda Center of Excellence on Tunneling for Arts Sciences ki Institute ama thambinaba Northeast Frontier Railways da taksinkhre Guwahati da Northeast Frontier Railways na sinduna lamding amasung Rangia Division na konba mafam singi MP singi oiba mifam da saruk yaraduna Dr. Rajkumar Ranjan Singh na hai Imphal More Railway Line sembagi thabak athuba matamda loisinaba honagadabani Masigi mathakta Tripura Jiribam Senba Jan Shatabdi Express Tamenglongi Khongsang Phawba Yausinaba honaba Imphal Kohima Aizolbu Rail Garina Samnahanba Kamaranga Railway Station bu Kamaranga Awapali Station haina maming onba Jiribam da hujik leiriba Railway Station asi nauna semdok sadoknaba honagani Railway Station asi nauna semdokpada Manipur gi kala sanskriti gi mami tahangadabani COVID-19 laisat matamda Bande Bharat ki sarukam oina leibak asigi tongan ba mafam singda laikiba Manipuri singbu jiri lambida rail na purakiba aduda railways na lokiba thotang amadi handakta None jila gi tupulda sing ningkhaibadagi mioi kya laikidabaduda kheti poron oina lupa lakh manga pikiba dubu mantri na thagatba phongdokhi Railways da thabak sang nabagi damak Railway Board na Imphal da Parikha Center pibirakpa aduda thagatba phongdokladuna mantri na Parikha Center makhata na Manipur da thambiduna thabak phangriba lairik laisu hairaba miyoi kayabu thabak phangana bo honabada asobo thodang lobinaba Railways da taksinki Mukhyamantri Nongthomam Biren gi manglan amasu oiriba Imphal Valley Ring Rail Road thambinaba Railway gi Dawa Singh Manipur gi maruoiba lam koifam oiriba Loktak Siroi Lilina Singh mafam singda thambiduna madubu restura oina onthokpa yana bo honabiyo haiki Mangna hai handakta Tamenglongi Khongsang Phawba pochei puba rail gari gi sangyeng mapung phana pangthokhrabana FCI gi polam sing lambi asida atuba matamda pusilakna bagidamak railway book tawna bo honagadabani Masigi mathakta Rajya sigi railway station singda food stall hangbada sale tingdaba mafam pibinaba su taksinki Manipurda Gati Shakti ye makhada Center of Excellence on Tunneling or Art Science Sida Institute of Linkhapiu aduga Imphal gi akoibada kugi ring railroad ama Valley gi boundary da athuba matamda tawbiu aduga Imphal More gi railway thaba horo aduga hujik nahan trial tawbada success ore khangamdina goods train se hana siena ba athuba matamda Food Corporation of India amasung Oil India gi Manipur tharakata bo kota singdu railway da book tawna ba request ba Kendra gi Micro Small amasung Medium Enterprises MSME Mantri Bhanu Pratap Singh Barman Hairi MSME gi beneficiary sing na thengnari ba khudong sadaba sing ningthi na konbada mantraloi asina angama mateng pangani wafam asi Prime Minister Employment Guarantee Program gi beneficiary sing amasung Manipur gi entrepreneur sing da Imphal Hotel pangthokpa unabagi thoramda mantri na phongdokhibani MSME Mantraloi gi Joint Secretary yauna pangthokiba mefam aduda beneficiary sing na makhoina thengnari ba samasya sing amati tahoningba wakhalon sing mantri da ningthina pautamki Beneficiary sing na bank tegi loan launa bo honabada thengnari ba waba asigi matangda su mantri da pautamki makhoi gi wakat sing adu mantri na kupna yengseduna makhoina thengnari ba khudong sadaba sing ko angani haibigi thajaba piki Mantri na ngasi Surachandpur jila gi New Lamkada leiba EBC Centenary Hall da National SCST Hub Mega Event Conclave hokdoki Kendra gi MSME Mantraloi gi makhada pangthokpa conclave asugi maroiba pandamdi NSSI scheme amasung Mantraloi asigi makhada paikhatpa scheme sing miyamda bab thanbani
थोरमदुदा वा ngangbada मंत्री नाई कनक्लेब असिना शेड्यूल कास्ट शेड्यूल ट्राइब एंटरप्राइज सिंगदा तोंगान बस स्कीम सिंगी खुदोंग साबा सिंग पिगनी हौदोबगी थोरमदुदा राज्य के टेक्सटाइल्स मंत्री नेमसा किबगेन सरुक याखी जननेता हिजम इरापोर्ट की थाबुम मसुमना सथगदब कुमन थौरम ngasi हौनबी मतुंगिन हौदोखरे सथगदब थौरम परेंगी हानगी मंत्री डॉक्टर मोइरांग थेमनरना लाउथोखी हौकिबा सही अनिदा कोविड लाइचोना मरम मोइदुना थौरम असी निंगथीना पांगथोकपा ngमखिद्रबसु कुमसी सहीगी ओइनली थौरम परेंग असी था अमसुमना निंगथीना पांगथोकनी हाइरी ह्यूमन ट्राफिकिंग की मायोक्ता लेबा मालेम की नुमित थौरम उखरुल जिला की मिनी सेक्रेटरीट कॉम्प्लेक्स लेबा DRDA हॉल ngasi पांगथोखरे लेबाग असिना निंग तमलपगी सही 85 सुब पालन आजादी के अमृत महोत्सव के मखादा पांगथोकिबा थौरम अदु जिला अदुगी डिप्यूटी कमिश्नर कृष्ण कुमार ना हौदोखी साइल ट्राफिकिंग मतंग सरकारी रेकॉर्ड तौब असी मसिंग खर खक्तनी खंगदब कया अमसु लेरी उखरुल अमसुंग कामजोंग जिला सिंह असिगुंबा आइन यादब थबक चथबदा खुदोंग थिबा नंगलिबा जिला सिंह ओइरी हाइनसु थौरमदुदा वा ngankhibasingna phongdokhi ताबिरिबा पावसी आकाशवाणी इम्फाल दगिनी नोने जिला दा मसी ओइबा सिंजाक पिजबगी थौरम राष्ट्रीय पोषण मा ngasi हौरे थौरम असी डिस्ट्रिक्ट एडमिनिस्ट्रेशन नोने अमदी ICDS सेल की डिस्ट्रिक्ट प्रोग्राम ऑफिसर का पुन्ना सिनबनी हौदोबगी मपुंग ओइबा थौरम लोंगमाई पार्ट 3 दा लेबा मल्टीपर्पज हॉल दा पांगथोखी थौरम की सुरुग अमोइना अंगनवाड़ी वर्कर्स हेल्पर्स आशा हेल्थ वर्कर याउना रैली अमा पांगथोखी राष्ट्रीय पोषण मा थौरम पांगथोकपगी मतंगदा ICDS सेल नोने की डिस्ट्रिक्ट प्रोग्राम ऑफिसर A सैत्यपति देवी ना हाई नोने डिस्ट्रिक्ट की ओइना राष्ट्रीय पोषण मासी अखोई ngasi लॉन्चिंग तौरे अदुगा मरु ओइना आंगांगसिंग मसा फनबा लगी मिरोमबी चाजेनबी मखोई सिंगसी मची ओइबा चिंजाक चाबा अदुगा न्यूट्री गार्डन हाइदी किचन गार्डन युमदा सेमबा अदुगुमा मया अदुगी मरु ओइना मेन अदुबु ख्वाइदगी मरु ओइना अखोई तौजैसी आंगांगसिंगसी मची ओइबा चिंजाक पिजबा अदुगा माल न्यूट्रिशन लेहनदबा सिना मरु ओइबा अखोईगी पांदमने कामजोंग जिला दसु थौरम असी ngarang हौदोखी हौदोबगी थौरम फुंगियार सब डिवीजन की मनुंगसना लेबा रिहाब विलेज कम्युनिटी हॉल दा पांगथोखी थौरम अदु डिस्ट्रिक्ट एडमिनिस्ट्रेशन कामजोंग न सिंदुना ICDS सेल का पुन्ना सिनबनी थौरम अदुदा जिला अदुगी डिप्यूटी कमिश्नर रंगनामई रंग पीटरना प्रधानमंत्री नरेंद्र मोदी की लमजिंग मखादा मिरोन बी ममा सिंग अमदी अंगांग सिंगदा मसी ओइबा सिंजाक पिजनबगी लखोलेबा खोंथांग असिबु थागतखी मणिपुर कोविड पॉजिटिव होइबगी सांग सिंगथानिंगाई ओइना हंथरक्तुना ngasi अनोबा केस 8 तमक थेंगनखी मियोय अमता सिखिबगी पाउ लेते राज्य की हक्सेल विभाग ngasi नुमदांग वरम थोकपा चेरोल अमदाहाई ngasi कोविड के सैंपल सामरी कुनिथोई टेस्ट तोबगी मनुंगदा मियोय 8 अदु पॉजिटिव ओइबा थेंगनखिबनी मसी थारगा हुजिक फावबदा राज्य असिदा कोविड पॉजिटिव ओइबा मिगी मसिंग पुन्ना लाख अमा लिसिंग कुथ्रा मापन 7 सुरे ngasi की ओइना पॉजिटिव ओइबगी सांग सादा अमा दशमिक 3 नि अमरोमदा मणिपुर ngasi कोविड की वैक्सीन डोज 3,994 कापख्रे मसी थारगा हुजिक फावबदा राज्य असिदा वैक्सीन कापखिबा अपुनबा मसिंग 1,93,738 सुरे मसिगी मनुंगदा अहानबा डोजदा 1,13,93,993 अनिसुबा डोजदना 1,13,9,8,759 अदुगा प्रिकॉशन डोजदना 2,99,932 मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन की चेयरमैन सुअरिबा लमलाई केंद्र की MLA खोंगबान ताबम इबोम चानंगसी केंद्र असिगी मनुंग चनबा सवोंबुंग कबुई खुनजाव अमसुंग योरबुंग खुनौदा इसिंग सिंगनबा इलेक्ट्रिक पंप सिंग यंथोखरे श्री इबोम चाना हाई नोंग मरांग कायना सुदबदगी लबुक सिंगदा इसिंगी अवाबा कया मायोगनरिबा असिगी यंगलगा खरदंग ओरेबा सुमतेंग पांगबंग नबा पंप सिंग असि यंथोकपनी लेबाग असिना निंग तमलपा सही 85 सुरपग मरी लेना पांगथोकपा आजादी के अमृत महोत्सव थौरम की सरुक अमा ओइना इराई नुमित खुदिंगी अखनबा क्विज की थौरम लेप्तना संदोक्तुना लागली आकाशवाणी इम्फाल की ई-पाउ कांगबु अमसुंग राज्य की आर्ट एंड कल्चर डिपार्टमेंट पुनः सिंबा क्विज प्रोग्राम असिगी ममांगी इराई नुमित हंखिबा अरोइबा अमदी 55 सुबा एपिसोड की क्विज की पाउकुम क्विज मास्टर दगी ताबिरसी ताबिरिबसिंगबु nganगोम किरण तारामना ओक्चरी आकाशवाणी इम्फाल की इपाउ कांगबु अमसुंग राज्य के आर्ट एंड कल्चर डिपार्टमेंट पुनः सिंजदुना चथजरक्लिबा आजादी का अमृत महोत्सव क्विज प्रोग्राम की ममांग इराई नुमिता अरोइबा अमदी 55 सुबा एपिसोड हंगजखिबा वाहंग
Karamba matamda Manipurna British ki makuttagi ningtama phangkhibage wahang asiga chumba paukhumdi ing kumja lising ama samapan nifu taret ki August 13 gi ahingda Manipurna British ki makuttagi ningtama phangki haibasini khwaidagi hana chumba paukhum pirakhiba mioi ahum khangatchare makhoi adudi ahanba winner na Konthokjam Nongraubung Lekaidagi Jumjumba Konthokjamni Aigi ming Jumjumba Konthokjam kawi ai hak Konthokjam Nongraubung Lekaidagi ni ai hak hojik DM College of Science ta 3rd semester tamjari Rajyagi Art and Culture Department amadi All India Radio Imphal gi Regional News Unit anina leibak asina ningkha tamlakpa chahi 69 surakpaga mari lenana senliba Ajadi ka Amrit Mahotsav ka mari lenaba quiz program asida saruk yaba phangjaba asina ekhoida Manipur amadi Bharat ki ningtam lalhogi maramda ahenba pukning losing kaya ama phangjare ningkha tamba fangnanaba hotnabada thawaina pontha pikhraba athopa athobi singi thongna lingjelna ekhoida ahenba thongna hama hapire haina khanjai asigumba pukning losing oiraba program asibu Sinbi Bagidamak Rajyagi Art and Culture Department amadi All India Radio Imphal ki Regional News Unit anibu thagachaba phongdokchari matung tarakpadasu asigumba program kaya AIR Imphal na sinbirakani haibagi thajaba thamjari Anishubu winner na Kiamgaidagi Rajkumar Opendro Singhni ahum subu winner na Sekta Makha Lekaidagi Phijam Bijan Kumar Maitei winner sing the congratulation pijari Quiz program asi laibak asina ning tablakpa chahi 69 surakpaga mari lainana Azadi ka Amrit Mahotsav thorungge saruk ama oina aikhoi gi ningtam ihau ningtam lanjang amasung ningtam laibak ama oirakna bohanabada aikhoi gi hai singlaba amade athauba ipa ipu kayana British loilam laingak ki mayok te lepkhibagi wari singadubu ngasi gi mirolda nauhongnana ningsing handuna maraibak maramdambo hena nungsi hannanabagi pandamda pangthok sakibani chahi ama chupna Quiz ki episode yang mga sandok tu na pangtok sakiba quiz program asida thawai yauna saruk yabi kiba mioi khudingmakpu Akashvani Imphal gi paukang bu amasung Rajyagi Art and Culture Department ani gi maikaidagi thamoi seng na tobimal khangba uchari athuba matamda quiz asigi wat horiba mana mathum yanthokpagi thorom pangtok chananaba matam lepchaduna khanghan jaraklagani tabiriba pumnamakpu khurumjari Imphal East Zilla da sweep campaign ga mari lenana electoral roll da ming hapsin bamati Aadhaar link to bagi thabak asi ngasi tawgani toramba adu tha asigi tarani thoidu aina tawragani hairi masi Imphal East Zilla gi district election officer na thokpa cherolamana haibani Khuga Battalion Assam Rifles na ngasi Surasanpur Zilla gi Myanmar ga lona bambafam amadagi UNLF ki miyo mafare akang nabo pawma phangbadagi Assam Rifles na mafam adu da sangsinduna thi humbagi thabak sathabada masana masabu Lance Corporal ni haizaba miyo edu phabani Paraba miyo edu makata ba wahung pahung sathanabagi damak Thinghat Police Station da sinakre Akashvani Imphal dagi paw tabiri Pradhan Mantri Narendra Modi ni ngasi Kosi gi Kosin Shipyard Limited ta leibak asin ahanbo oina nomuna putholaga saba aircraft carrier INS Bikran miyam ta kathokre Bharat Navy gi Warship Design Bureau na namuna putholaga Kosin Shipyard Limited na saba INS Bikran asi khwaidagi noba makhalgi automation feature singa konana sabane masung Bharat ki itihas da leibak sena sajaba khwaidagi sauraba jahasni Leibak sinba thungna sathariba COVID-19 ge vaccination drive asida hauji phawda vaccine asigi dose koti chani tarani thoi lakh humbudra manga hena kapkhre Haksel Mantralaya gi paun hai hauki bapung kunmari khaktada vaccine asigi dose lakh kuni thoi lising nifu hena kapkhi aroibada maroiba pawmo Kendra gi mapal thorama masung Shiksha Rajya Mantri Dr. R.K. Ranjanna Gati Shakti gi makhada Manipur da Center of Excellence on Tunneling for Arts Sciences ki Institute ama thambinaba Northeast Frontier Railways da taksinkhre MSME Mantri Bhanu Pratap Singh Barman hairi MSME gi beneficiary sing na thengnari bi khutong sa da basing ningthina konbada mantralo esina angama mateng pangani Rashtriya Poshan ma gi thorom rajya sigi tongan ba jila sing da sathaba ukhre Pradhan Mantri Narendra Modi ni ngasi aircraft carrier INS Bikran miyam ta kathokre amasung leibaga sida hujik phawda COVID vaccine gi dose koti chani tarani thoi lakh humbudra manga hena kapkhre pauloi sare